online Manipur YouTube channel aswing birba mayam pum nang po amukah nataram loksari han badem numru e pa awam update thamjege Israel gi Lam Sarukta Hamaski Militant lising samnga Romgi Hakchang Fangkhre haugiba tang tareta Palestine Militant Group Hamasna mamang da mukta ukidriba mawong da Israel da attack taw khruba matung da Israeli force na mafam ayam badagi militant sing tak thokre adubu akon phangba paw phawda militant ni furom da Israel gi manung da leiram khiba yai haiduna kanna thiba humbagi thabuk chathaki amorom da military na mafam kaya dagi Hamas ki militant lisingam samnga Romgi Hakchang Fangkhre hairi Israel Defense Force IDF ki khwaidagi noba update Hamas ki attack ta lanmi chamaga kulhumdo yauna Israel macha sama pansu sikre hairi laikhidra lanmi singi maming adu media da thadokraga haina IDF na haiki nakal amorom da Hamas ki makol oiriba Palestine gi Gaza Strip ta Israel gi warplane singna makata na kanba air strike thari Hamas ki position khakta natana Hamas ki mating pangduna landa yausilakiba Gaza Strip ta based over Islamic Jihad terrorist group ki infrastructure sing da su Israeli war group sing attack tawki IDF na phongdo ki bamatung inangarang ahing Gaza gi mi yamna kungna ta aba rimal amasung khan unista target chani henbada warplane sing landaki madugi manung da Islamic Jihad ki infrastructure ama mox manung da leiba Hamas ki kulai paifam ama amasung operational tower infrastructure ama thugai ki hari media da wangang bada IDF ki spokesman Lieutenant Colonel Richard Hegna Israel gi kharom da military na Gaza ga lonaba paring ngamnama control tawre pungkhar gi manung da di loiregani haina phongdoki Gaza ga lonaba lamdam sing da Israeli force na khunda laita mafam sing da control tawre ngarang ahing sad amasung kisifim area da nongmai kam nabagi thodok khadi thokhi haina Richard Hegna haiki aikoina hojik Gaza strip te landaba amasung air structure thabada mideng sangli haina mahakna haiki marak sida Hamas ki lan asida mateng pangsilakpo oina Middle East ta khwaidigi mapangan kanba Syria militant group ni haina loriba Lebanon da base tawba Hezbollah na Israel gi awang lom da kanna attack tawragli Iran na support tawriba militant group asina awang Israel da mortar amasung rocket sing kapsilakpa amadi Israel gi military officer ama hato khibadagi Israeli force na kha Lebanon da Hezbollah gi position sing da akan ba attack tawki maduda Hezbollah gi member hatki maduna maram oiduna Iran gi proxy force asina Israel gi awang da leiba Pranit amasung Abibim barrack sing da guidel mission amasung mortar shell sing kapsilak tuna attack hena cancel lakhre hairi aduga mathangi update asina asibak sang puthok pangam daba ihau nam thanaba hotna rabra sahi nauriba mahiroi Linthoinhambi amadi Hemanji harpada yabu musing phare hairaga ngasi phawbo mahiroi ani gi haksang puthok pangam daba asina miyam gi wakalda India amasung Manipuri lengak ni ihau nam thanaba satharakpa aron balanglon amara singnaba pokhalle haina Manipuri International Youth Center gi coordinator T Paris Cheron amana phongturakli mahiroi ani harpada phawba musing first track court ta puthoktuna atenba matamgi manung da wail chathabagi thawungsu leitri hawjik phawba su handok amasung kukila hobasingi mathakta karigi military operation chathadabano makoina Indian security force singa karamna leiminari bano karigumba India gi mayukta lan hobani haina loba tarabadi masiga mari leinaba official oiba cheron ama Indian Home Ministry na rauthokom thoi India gi defense minister no sing the popi thari basi Indian Air Force season aduna manghal lagani haina phongdok libasi Manipuri lenga ki maikai degi ai baseron ama defense ministry da pikhalaga defense ministry mari leinaba Indian Air Force ta yathang pirak phamtogi madumaksu pangthok panatri saurba senfam narco economic ki narco terrorism sathaduna Manipur buthugaiduna Myanmar amadi Bangladesh ki saruk singda yawhanduna kuki sing gi oibam maning tamba jalingam ko laibak ama semna na lan sathrakli popi thabagi matangda Manipur gi DGP oiramba hojikna NL oiraba mi amana popi thabagi thabuk asida tampak ki masak naiba mi kayana sel thaduna sathabani haina phongdorokliba asisu thigatpham thogi India langakna kuki sing thengnagani amadi namthagani haibasi Manipur gi myamna thajaba wali lamdam asigi CSO sing nasu thawna phana thokpiraktuna luraba tanpham asida miyam bu khomjin tasinduna lamjing lamtak pi bagi thodang lobi yu haina su zero lasina makatari